मिजिंग ताबिरु खाइपुनो को इमेज टीवी ने तराम ऑक्सबगल लेना बजस कुमार ना खुरुमजरी ngasiगी मरुब पाउदा सलुंगफमदा माहेरोई खुनगाकपा मा कमांडो ना नोमैना कापतुना हातखिबगी मायोक्ता वकत मिफम अमदी लंबी थिंगबगी खोंजंग संसिनख्रे गुरु पूजा थौरम पांथोख्रे कुकी नार्को टेररिस्ट लांदारकपदा लाइखिद्रबा अथौबा मरीगी नक्सिंग खुबम सोशल वेलफेयर मिनिस्टर हाइकाम डिंगोना माइकुम हांदोख्रे लोइनना फोर्थ लाइनिंग थौ ट्रॉफी ओपन टेनिस बॉल क्रिकेट टूर्नामेंट ngasi लोइसनख्रे मापुम पाउ लोबिरसी सलुंगफाम द थोखिबा थौदोक अदुदा फाकिबा खुल ngakpa मियोय तरु कंडीशन अमता यावदना थादोकदबनी खुन ngakpa फारगा हाटपदा चेनबा पुलिस कमांडो मतिक साबा एक्शन लौगदबनी हाइना ngarang numidang maira paibi ima ibel singna thawal mera ground tholakuna national highway thingduna kholaw laukre tongan mufam dagi lakpa maira paibi ima ibel singna sangchin khiba khongjang aduda saruk yakhibi nupi amana phongdorokpada लाइबक थिबा थौदोक अदुरा लाइखिद्रबा खुल ngakpa isa ama commando kangbuna gari khamu yade haiduna nomaina kaptuna hatba yaningde थौदोक asida chenaba commando personal gi mathakta chapchaba action logudabani fakhiba khun ngakpa isa taru condition amata yauduna thadokadabani haiba wafam phongdokhi amromda waithau kiam sifai hauka amsung thawal khunaugi club tarani pangi apunba loop ama oiriba maitai community joint coordinating committee gi imaibel singnasu ngarang salung phamda thokkiba thodok pu kanna yaningdaba phongdoktuna amadi khungak pasing phaba punbagi thabak chatharak babu yaningdaba phongdoktuna babu bazar da kholaw kya lauduna khongjang changsin kre खुनगाक पसिंग द खुद थाबा यानिंगदे खुनगाक पसिंग फाबा पुनबा यारोय फाजिन खरिबा मियोय तरुक कंडीशन यावदना थादोकदबनी अमदी इमागी मैरागी सुजाताबु दिल्ली द हाउस अरेस्ट तौबा यानिंगदे हाइबा खोलाव कया लावदना संगसन खिबा अदुदा सरुक याखिबी अमना फोंदोरपदा कुकी सिंगी माइकेदगी अमदी मणिपुरबु कन्ननबा होटनजरिबा खुनगाकपा इचा इनाव सिंग असिबु ngakpi senbibagi mahutta makoibu faba punba amadi hatpa torokpa thodok asi mama oibisingna yaningde haiki ngarang salung phamda nomai kapnabani haiba thodokta kon ngakpa ama hatkhiba tarukna fajin khibagi mayokta yaningda phongdoktuna ngasi nungthil salung pham maning laikai lamfakta maira pai bisingna wakat pham khri wakat pham aduda salung pham da combing operation tokhiba leite khun ngakpa faba yaningde fajin khiba khun ngakpa condition amata yaudana thadokadabani haina thaba placard sing sin nakhibaga loina kholokya su lauki garang salung pham da thokiba thodok aduda fakiba khun ngakpa mioi taruk condition amata yaudana thadokadabani khun ngakpa farga hatpada chenaba police commando matik chaba action logudabani haina thobal mela ground da ima event singna lambi thingbai khongjang sangchili Sakang dabasingna ngarang numidang waram kaksing district ki character non manipuri ani nomaina kaptuna hatlambagi thodok adubu yaning daba phongdok tu oina karak dam makhong da leiba kaithel da miyam na wakat mi phamduna khongjang changsin kre adu karak united development organization kudo amasung karak mera 5 bi apun bulup ani na punna sinduna pangthokibani khongjang aduda karak ta nomai kaptuna mi hatlamba yaningde micham marakta mi hatpa yaningde kanana kari maramgi mi hatpano haiba adu athuba matamda sengdokpiu aikhoi shanti pami amadi gun culture pamde haibana singba placard kaya siznaki wakat mi pham aduda saruk yakhibi amana phongdorokpada hojik manipur gi tangdu leitadraba asuk yamna wanraba matam asida mihat bipungi tabak chatharak ngarang karakta micham marakta mi ani hatlamba asi yaningde kanana kari maramgi damak mi hatlambano haibadu athu matamda sengdokpiu haiki karakta mi halamba se akhoi yaningde micham marakta mi hatba akhoi
याजनिंगदे अदुगी सुमथक्ता मसी कनाना करिगिदमक्ता हालिबनो हाइबसे अथुबा मतमदा सेंटोपिरो हाइबसे अखोई अदुगिदमक्ता अखोई धना फंजबन Lions Clubs International District 322 Digi Wakhada Labor Lions Clubs of Kaching Greater Na Another Singh Yoga Nature Cure Research Hospital Kaching Akusam Naraga Nomui Oiva Free Diabetes Detection Camp Knockout Diabetes Program Ama Ngasi Indoor Stadium Kaching Relief Camp Ta Paktokre Knockout Diabetes Program Aduda Kaching Tuan Ba Relief Camp Sing the Labor Sing Amadi Kaching Wapam Kaya Dagi Lakba Mui Sing Punna Mui Chamrom blood sugar level Amadi blood pressure check Toki Maduda Mui Tara Mangarom blood sugar Wanglamba Tenaki Ngasi Camp Adu Lions Club of Kaching Greater President Uttam Kumar Naurem Secretary Nomaitem Sunita Atay Member Singh Anand Singh Yoga and Nature Cure Research Hospital Kaksing Chalairiba Manipur Yoga and Nature Cure Association Kaksing Secretary Chief Functionary Dr. Mayang Lambam Rajkumar Indoor Stadium Kaksing Relief Camp Chalairiba Committee for Peace and Social Harmony Head Office Kaksing President Yangkhom Bhagya Chandra Singh Bana Hakthengna Yangshinki Haidi Jawaharlal Nehru Manipur Dance Academy Students Union Guru Pujagi Thorom Ngasi Zen Manipur Dance Academy JNMDA Imphal Auditorium Hall Pangthokre Thorom Adura Longjam Joychandra Singh State and National Awardee Vice Chairman JNMDA Pukrambam Bilas Singh National Awardee Director Zen Manipur Dance Academy Imphal Amadi Sorojini Devi Pradhan Guru JNMDA na Athoiba Mitunglen Thormapu Amadi Akanaba Mitunglen Oina Saruk Yaki Athoiba Mitunglen Giwarol Pirna State and National Awardee Amadi JNMDA gi Vice Chairman Longjam Joychandra Nahai Union Asiga Loinana Academy gi Director na Asigumba Parampara Liklam Asi Academy Asida Matam Kayadagi Jataduna Lakliba Sida Ekoi Kuding Magna Poning Tawapam Toi Tongan Batsin Pam the Lady Oza Guru Singh Asi Yamna Maru Oiba Amakakni Oza Guru Amabu Ekoina Hantava Oina Uba Amadi Midyang da Yang Bahaibasi Aranba Amakakni Masi Ekoina Oza Guru da Vakti Kaiba Amadi Dos Langshin Ba Oina Tokani Ekoi Butapi Tambiriba Ekoina Gyan Losing Vidya Lauriba Sing Asi Ekoi Guruni Oza Ngaktani Haina Kangidabni Tongan Bat Sinpam the Labor Oishanu Tongan Ba Kanglupki Oishanu Ekoi Butapi Tambiriba Kuding Makpu Ekoi Guru Ngaktani Haina Logadabani Fondoki Aduga Magi Tongan Ba Sinpamda Labor Oishanu Aduga Tongan Ba Mi Kanglup Oishanu Punamagase Ekoina Gyan Logeriba Ekoi the Vidya Tambiriba Ekoina Kurumjariba Ekoi the Takpiriba Punamakse Yamna Marueva Guru Ngakane and Ekoina Logadabane Zen MDA Director P. Bilas Nahai How the Basu Oishano Hiram Kuding Makta Oza Guru Singh Yaudavia de Haibagi Aset Wakalon Aduda Asigumba Thorum Asi Pangtopani Loinana Oza Singna Mapam Asida Mahi Tambi Bakak Danatana Tagulon Bavar Amasu Taki Tambiri Bani Mahiro Singh Asiga Oza Guru Singh Gimarak the Laiba Mari Singh Loinana Mama Pa Oiba Singna Masa Singh Sembada Yamna Maru Oi Fundoki Thorum Asigi Saruk Ama Oina Guru Singhi Mapamda Haikat Laikat Tamkibagaloina Guru Singh the Acham Singh Piki Amasung JNMDA gi Students Singh na Cultural Program Singh Pangtoki Zen Manipur Dance Academy Imphal gi Matam Kuina Principal Oina Thau Puramba RK Priyogopal Sana Laikidabagi Kunmadirak Suba Ningsing Thoram Ngasi Academy Asida Lairiba Mahaki Matamda
मीटम हैकत लेकत तंबग लोइना चाकलेन कतुना पांथोखरे JNMDA की प्रोडक्शन यूनिट ना सिंधुना पांथोखिबा थरमग मरी लेना JNMDA की डायरेक्टर P बिलास ना हाई लेखिद्रबा आरके प्रियो गोपाल सना इंडिया की ओइना द ग्रेट मास्टर की मिंथोल फंगखिबा अदुगुमलबा लमदम असिगी कोरियोग्राफर डायरेक्टर अमदी आर्टिस्ट अमखकनी महाकना चेंज चोंगदुना एकेडमी असिदा ngасina production unit haina leiba asi matam amada ballet unit haina 1976 da hudok lamki bani makna lekhidraba matung unit asi oja guru singna makhata na mahakna loramba thodang sing adubu ningsing duna leihona nabgidamak mahaki mitam ama saduna academy asida thamlami mahakna lekhidaba sahi kunmari surakpaga iroina na mahaki mitam asida academy asida leiriba khudingna nahunana ningsingbaga loinana chaklen katuna thaunibagi thoram asi pangthokpani phongdokhi मफम सिदा कलगा थमजबनी हारिबा मुटी असिगी मफमदा अखोइना ngasi mahaki kunmari suba leigidabagi numitasida अखोइगी आर्टिस्ट सिंगना ओजा सिंगना ऑफिस स्टाफ सिंगना mamjaba chaklen amaga loinana अखोइ माकी मफमदा अखोइ थौनिजबा खोरमजबगी थौन पांथोकसबनी कुकी नार्को टेरोरिस्ट सिंह लांदारक पद इम्फाल वेस्ट की सेकमाई एसी की कदांग बंदल लेखिद्रबा अथवा मरिगी निंगसिंग खुवम ngasi सोशल वेलफेयर मिनिस्टर हाइखाम दिंगोना माइकुम हांगदोक्रे तोरम अदुदा रिटायर्ड ISR के निमाई CCSK की प्रेसिडेंट जितेंद्र निंगोम्बम सेकमाई एसी की ग्राम पंचायत मंगा की जिला परिषद पंचायत मेंबर विलेज वॉलंटियर अमदी लेखिद्रबा अथौब मरीगी इमुंग मनुंग सिंगसु माइकुम हांगदोकपगी थोरम अदुदा सरुक याकी थोरम अदुगा मरी लेना मिनिस्टर दिंगोना फोंदोखिबदा कुकी नार्को टेरोरिस्ट सिंगना था 19 रोम चथरकलिबा लान असिना मरम ओयरगा मियाम असि असुकी मटी अवाब मायोकनरी कुकी नार्को टेरोरिस्ट सिंगना लांदारकपदा ngakthoknanaba hotnabada thawaina pontha piduna leikhidraba maistam ibomsa ningombam Jameson Kuman Them Robin amadi nongthombam Michael Dev mangangi mafamda ikai khumna utpo oina sekmai esigi Lairen Kabi Kadangban GP Kurkhul GP Phumlo GP Khongampa GP amadi Mayang Langjung GP 5GP Village Volunteer Force na sinduna leikhidraba athawa marigi khubam saduna maikum hangdokpui thoram asi pangthokpani semai AC asi mafam ayambada singi napomga tainana kuki khulsinga tainana leiba maramna sekmai kurkhul senjam sirang kautruk kadangban amadi fayeng da kuki terrorist singna hokhiba kumja me ahumdagi लेप लेतना लांधारकली मसिदा असि अना असोपल अमदी युम कई यावना लंतुम कया अमसु अमांग अता थोनख्रे हौजिकचु स्टेट फोर्स सेंट्रल फोर्स का विलेज वॉलंटियर सिंगल लोयना खुलंगाकली अथुबदा लैंगाकनसु इरांग असि लोइसननबा होटनरी लेखिद्रबा अथवा मरीना ईश्वरगी खुयादा इंगना सिगना लेबो ओइरसुनो अमदी मखोइगी इमुंगी अवाबदसु सरु याजरी हाइकी मधुगी अवाबदुदा मैं पुनमक कमिटी जिला परिषद यावरे प्रधान यावरे अदगी विलेज वॉलंटियर फोर्स की अहनसिंग थौबुबसिंग हाइब जिपी मंगा हाइतारेको जिपी मंगा जिपी पुल्ले सिंजबा अखोगी कनोनी सिगी थलमने अदुना इमुंग मनुगी अवाबदा अखोई मैम पुन्ना सौ याजरी हाइबनि थमजे मतम सांगना अरांगफम पुरेन की थौपुबिरबा नारेम थंबो याइम सिंहा कक्चिंग निंथौ लेकाइदा लेबना हौखिबा थासकी टांग मापल पोइनोगी निपाल निपान बा निथौ काबा नमिता लेखिदबदा ओल कक्चिंग अरांगफम एसोसिएशन ना थमोइ शोकना अवाब फोंदोक जबगा लोइना ईश्वरगी मफमदा इंगना सिगना लैरुनबा थौनिजरी लोइना इमुंग मनुंगी अवाबदसु सरुक याजरी हाइना ओल कक्चिंग अरांगफम एसोसिएशन ना थादरक पचेल अमना हारी मणिपुर की रीडिंग थिंकिंग अमदी इंटेलेक्चुअल कम्युनिटी असी हौखिबा सही खरा असी यामना पाकथोक चाउथोरकपा असी यामना अफबा खुदम अमनी सोसाइटी असिदा हाइरिबा कम्युनिटी सिंग असिना मपांगल कन्न लेरिबा मखै मणिपुर असी मांगजिल थाना चौखटपा ngamgani हाइबगी थाजबा लei हाइना MU की BC प्रोफेसर एन लोकेंद्र न फोंदोक्रे स्टेट सेंट्रल लाइब्रेरी इम्फाल डिपार्टमेंट ऑफ आर्ट एंड कल्चर अमदी राजा राममोहन रॉय लाइब्रेरी फाउंडेशन कोलकाता मिनिस्ट्री ऑफ कल्चर गवर्नमेंट ऑफ इंडिया अनिना पुनः खुसमना सिन ngasi dagi
हौदुना नमित तरानी चुपना चथगदबा कुथामथोई सुबा इम्फाल बुक फेयर कैशाम्पात लैबा स्टेट सेंट्रल लाइब्रेरी ऑडिटोरियम दा हौदोपगी थोरम दा महाकना वाफम असि फोंदोखिबनी महाकना मखा तारदुना हाई हौकिबा चही कुनरोम असिदा होंगलकलिबा कया असिदा सोशल इंटेलेक्चुअल सिंगना लौरिबा थौदांग असि यामना थागतनिंगाइनी तोंगान तोंगानबा समाज की मरमदा नैनबा सब्जेक्ट सिंगदा मणिपुर की लैरिबा अइबा सिंगना लेप लैतना इबा अमदी फोंगबा थेंगनरी ngasi hangliba stall sing asi uba matamda fair asi yamna updated oiba amadi mapung phaba book fair ama oiba ngamgani haibgi thajabalai manipur gi hauzik oiba tangdu leita da film asigi marakta book fair asi tawduna inkhalak liba intellectual sing naha singda lyric sing asi parga khara makhai dikana ba piba ngamgani book fair asigi manung sanna intellectual visitor kya laktuna pangthokadoriba tongan ba interaction program sing asida saruk yarga tongan ba afaba wakhalon kya pohan ba ngamgani haiki khoi manipur haiba jati si adum safe oire manipur samaj gi manipur jati bu lit tawiriba masigi intellectual community asina soidna maki manipur gi bu lakaduriba sahi koi decades khara sida sakat khongthang gi lamida soidna maki propon ngani aina haiba si aina mayam phomda si lokum sing thamjani thoram mapu ina saruk yakibar and culture gi commissioner M Joy Singh IS na high book fair harga miyamna larik leiba yonba oina unariba adu nati maru oina larik amadi library asi kamdona promote tawgani society amada sense purakna naba hotnabada larik leiba thodang adu khangadabani miyamna su pangthok liba book fair asi henna mai pakhan view amadi book fair asigi kanaba lamina se haiki thoram aduda language planning and implementation gi director L Radhakant Singh su president member oina saruk yakhi bagloina sei esigi oiba souvenir su phongki book fair asida manipur amadi mapal lamdagi yauna punna book farms agencies kontrani thoina punna stall humdrani thoi hangduna book fair asida saruk yari Professor Joy Chandra Sanasam Laikidabagi my Purak Suba birthday celebration by Lenana Matamgi Midjang the Joy Chandra Sanasam gi Punsi Amadi Kori roll Hainaming Tonba like Ama Ngasi Manipur Press Club ki Loktak Hall the Honui Matung ina Pongkrek family of Professor Joy Chandra Sanasam Amadi Tungi Yaipanan was Samba Kangluk Samuruna Sinduna Pangto Kibalari Pomagi Tarum Aduda Zenam DA Infwagi former vice chairman Nomaitem Tombi government of Manipur ki retired IS Kangjam Radha Kumar Amadi 6M Manipur Rifles ki retired assistant commandant Laihau Thabam Kunjesur Sharmana Mathang Sidna chief guest president Amadi guest of honor Oina Saruk Yaki Livestream Randoni Iba Lambi Sida Hainamik Thonba Sering Larik Ama Ngasi Honui Matung in the Impal College ki Central Hall the from Creek Public Library Mang Infal Sindra Pangthok Kiba Larik Phomgi Tharam Aduda DM College of Arts Infal retired principal Professor C.S. Silaramani DM University School of Humanities Department ki former Dean Professor M. Chandra Infal College ki Principal Indira Yankom of the Manipur University ki Associate Professor Dr. W. Kumari Chanuna Tharam Adugi Athoiba Mithunglen Singh Oina Saruk Yaki Khekman Prize Distribution Committee Khekman Sinduna Committee Asi Kuntarulak Suba Manamathum Yanthokpui Thoram Ngasi Khekman Wangmataba Mayai Lekai Laiba A Indrajit ki Mayumda Pangthoktuna Mahiroj Singh Amadi Mama Singh Puning Thogat Kre Mahiroj Singh Puning Thogat Pui Thoram Aduda DM College of Commerce ki Principal Su Oiriba DM University ki Controller Dr. Asim Navchandra na Athoiba Mitung Thabak Taki Potha Master Yumnam Gaurona Thoram Mapu Aduga Thawal College ki Geology Department ki Head Associate Professor Dr. Wangjam Indrajit na Akhanaba Mithunglen Oina Saruk Yaki Thoram Aduda Khekman
खुलगी लेकाई तरेट की मनुंग लेबा बोसेम की क्लास 10 कोसेम की क्लास 12 ता मार्क वांगना फंगदुना माई पालक लबा महिरो सिंह तोंगान तोंगान सब्जेक्ट सिंह लेटर मार्क चटलबा पुन्ना माहिरो यांखैनि पान नीट यूजी 2024 दा माई पाक्तुना MBBS तमलिबा माहिरो अनि अदुगा बेस्ट गार्जियन अवार्ड रचिंगबा डोनर कियाना कलक पसेल अमसुंग सर्टिफिकेट सिंह यंथोक्तुना पोनिंग थवटकी लमदम असी अवार्ड अपालैतबा सहोंग ngahongbagi damak sahi khudingi pangthoktuna lakpagum tara trelat suba foinu fawibi phoko lol thoni ira thorom ngasi ima leisem inat loisang na sinduna nongpok jingu thong maitei laikol thalo sipik lokta pathokre thorom adu phawaipi ohong champa ani semkat sagatuna lai thawai hablaba matung khunja singna karakpa phau loipot sing phawaipi akong champa gi laimang de katki thoromgi matang da wangladuna lai oipa panthona hai phawaipi phoko rol haibasi chahi gi oina tangai fadana pangthuk taba yadabani maram asina phawaipi akong chamba poinu thanil amadi aikoi gi isak irol amadi iek asi sak phongbani aikoi mioi ba haibasi lamdam asigi oina ibudo pakhang bagi charol sul amadi chada nauda ngaktani aikoi amaga nusinana lomi ama oina horakpana thabak subagi hainabi thamba mathautai aikoi gi mangsilak liba lau subagi chana kanglon sing amadi lomi ama oibagi masak sing asi yokhatpa mathautai haiki Tamelong District ki Toksem Sub Division da Faikat Level Jal Jeevan Mission Project ki engage Tobi kiba semi sinmi singi pifam thokpa kusumal PBD haibadagi November ki tang 3 ki upung taruk tagi na tang nipal gi nungfil pung taruk fawa Toksem Sub Division na ko libat National Highway 37 da total ban kaubadagi concerned minister amadi agency na December tang ani fawada soidina pifam thokpa sempam piragani haina thajaba pibargi matam khara khongjang handoki adubu thajaba adu thabak oina taroktabadagi Jal Jeevan Mission New Development Bank Joint Action Committee oinam long segment Toksem Subdivision Tamelong District Manipurna Lokhiba Warep ki matung inna lakleba December gi tang tarma pawada bill PB drabadi December gi tang tar truki ayu pung taruk tagi matam kaktana economic blockade tarugani haina Jal Jeevan Mission New Development Bank Joint Action Committee na phongdokhiba adugi matangda ngasi executive ki mifam phamlingai da concern authority minister na lakleba December gi tang kun gi manungda soidana bill sing loina pitholagani haibagi thajaba ama pirakpadagi December gi tang tar truki ayu pung taruk dagi matam kaktaba economic blockade tauragani haina Jal Jeevan Mission New Development Bank Joint Action Committee na lauthokiba adu JJM NDBB JSC onamlong segment gi convener agam kamaina matam khara yaithokle hari mahakna makhata na haikibada karigumba thajaba asi thabak oina taruktrabari hena akan bakhongjang changchilagani haina makhata na pongdrokli ngasigi pawempham aduda Joint Action Committee gi executive body members sing su saruk yaki matam kaya gi mamang lagi sembi da na laklaba mayai lambi sembiu haiduna mayai lambi maira paibi apun bulub na Imphal West District ki Shabaro da lambi tokhairaga khongjang changchin khre khongjang changchin ba da yawba maira paibi lusingbi mari police na phajilure lambi tokhai bagi khongjang adu ngasi pung nipal rom tabada matang tabu matamdagi samuro bazar manakta masing yamlaba maira paibi singna thoraktuna lengak na kyarak hanna semlagani haina thajaba piraga ngasi phawba sembidabadagi pendaba phongdok laduna changsin khibani maira paibi singna lambi tokhai bagi pau adu hek phangbaga wangoi police ke team sing laktuna khongjang changchiliba singa muknakhi loinana police na maira paibi lusingbi mari fajin ki maira paibi lusingbi mari phage pau adu hek tabaga mai lambi ki towan tonon phom kya dagi masing yam labo maira paibi kya makhata na wangoi police station na thomjil laktuna fajin ki
मरी खुदक थादों हाइदुना पुलिस की गेट नोमदुना खोंजंग चंगसिन की तुंगदा लंबी असिबु सेमगदरबा कॉन्ट्रैक्टर मसा लाकलगा लंबी असि हयेंगदगी सेम हौरगनी हाइना थाजबा थमलबा मतुंगदा पुलिस ना फजिन खिबी मैना पाइबी लुसिंगमी मरी अदु थादोरokthi अदुबु खोंजंग चंगसिलिबसिंगी माइकैदगी कॉन्ट्रैक्टर ना हाइबा वफम अदु थबक्ता ओइना हौद्रिबा फावा थाजबा लैते हाइना खोलाव कया लावकी ngasi khongjang aduga mai leinana maya lambi punba marapai bi lop ki publicity secretary oinam sawbuna state highway amasu oiba maya lambi asi hauki basai kya asi lenga ki mari leinaba singna sembiraktaba asina maram oirga lambi asida numit kudingi road accident thoktuna mioi kya gi punsi lomkhre kaya amana so open nangkre oiro film asigi matangda lop asina mamangda ban phawba lokthokuna khongjang changsin बदगी चीफ मिनिस्टर अमदी वर्क्स मिनिस्टर गफावा उनदुना लंबी असि सेमलगनि हाइना थाजबा क्यारक पिरख्रे अदुबु पीरिबा थाजबा अदु लंबीदा नुंग खरा सायरगा मियामबु अपंग बसिरंबा दनतना ngasi phawbada mapung phana sembidre maram asina lambi asida chatliba miyamna thengnariba khudong chadab kya asi yenglaga khudakta lambi asi semba hobiu haiki एग्जाम की मरुब इसिंग मई की नतनदी मफम अमतगी कोंथोक सरोय अदुगा कनागुमना मसिदा अनम खंदना लमहेन तु हेंदना बंजिगे मायोक्ता कसु कानदबदा लंबी हंखरंदा सप यारोगदी मदुदा फता अफा फता दाइदा मसा मसाना पुजगदबनी अखोइगे मे लंबी अपुन मलुकी वइनदी अखोइना ngasi तौजरीबा खोंजंग ngasi अखोइना पामे पांदमदु एक फंगद्रिबा मौबा अखोइ मतम कक्तना बल लाथोक चरे हाबा वाफमसी मे लंबी अपुन मलुकी माकेदगी थमजरी Indian Medical Association Ima Manipur State Branch na Sinduna namit nini sukna sathakpa All Manipur Medical Conference AMAMECON 2024 ngasi lotion kare conference lotion bagi thorom aduda Ima Manipur State Branch ki President Dr. R.K. Lenin Hana ki President Dr. Zogendra Sorokhaibam Reception Committee ki Chairman Dr. Simpson Sario CGP की डायरेक्टर डॉक्टर श्याम कुमार लाइश्रम CWC की मेंबर डॉक्टर A विवेकानंद अमदी IMA की स्टेट सेक्रेटरी डॉक्टर S गौतम ना प्रेसिडेंट मेंबर ओइना सरुक याखी थोरम अदुगमई लेना इमा मणिपुर स्टेट ब्रांच की प्रेसिडेंट डॉक्टर R.K. लेनिन ना फोंदोरपदा ngaraangdagi hoduna ngasi fawba chathariba all manipur medical conference Ama Mekon 2024 asi mai pak pa conference amani haina lowi masina mafam khuding makta kachin koya yongna basic medical facilities fangan bagi khudong saba adusu panglagani khali matung tarak padasu manipur da leiba Dr. Lising Mari Manga si ponsinduna hena khumang soksina miyam gi thabak tawba ngamnanaba pandam thamli medical gi lamda basic services pangananaba family physician singna Manipur khaktanatana India ki mafam khudingda achoba thodang lawri aigi mafam aduda doctor sing leiragadi khudong chadaba kaya kokani maram aduna IMA na College of General Practitioners haiduna course ama hangdokchare course asida MBBS natraga atopa subject PG तौरबसिंगना था तरागी संडे नुमित खुदिंगी ट्रेनिंग पीदुना फेलोशिप अमा पीरी फेलोशिप असिना लेकाय लेकाय खुदिंगदा अहानबगी ओइना अनाब खुदिंगमक्ता फर्स्ट एड अमदी बेसिक फैसिलिटीज फंगनबा ngamle खरा लुसिनबसिंग अदुना मखोइना रिफर तौदुना सुपर स्पेशलिस्ट सिंगदा चरली लोइनाना डायबिटीज कैपिटल ऑफ द वर्ल्ड हाइबा इंडिया दा लायंग बगे खुदोंग साबा हेंगतनबा डायबिटोलॉजी की कोर्स ECG मेंटल हेल्थ नचिंगबगे कोर्सिंग हौदोकननब होनरी मेंटल हेल्थ की अनाब यामना हेंगलकलिबा असि लेरिबा साइकियाट्रिस्ट खरा असिना येंगबा ngamdabaniना अतोप डॉक्टर सिंगसु बेसिक ट्रेनिंग पीननब कोर्स असिना होनगनी लोनना IMA अमदी डॉक्टर फ्रेटर्निटी सिंगना लखलकलिबा खोंथांग असिदा मियामसु सौगतपियु मियामना सौगत्रबदी माइपाक पंगमलोय हाइनसु अपील तौरली स्टेट असिद थोकलिबा इसिंग इचाउबा इम्फाल इसकी
लाइक एवं लेकाई लाइसम लाइक रिमा फूड्स की रो मैटेरियल पुंबा मांगखिबदगी नॉन परफॉर्मिंग एसेट ओरे बैगना युम इंकोल मतखिब याबगी थाकता लेरे मतेंग पांगबियो हाइना फैक्ट्री असिगी प्रोप्राइटर लाइसम रिमाना फोंदोकली फैक्ट्री अदुदा पाउमिसिंगना उनबदा रिमाना चाहौ सेंगबु मपाल लमदा थादोकपगी मथक्ता अमेज़न याउना तोंगान तोंगानबा ई कॉमर्स अमदी अतै पांबै सिंगी खुथांगदा मालेम सिनबा थुंगना फंगहननबा रिमा फूड्सना अचौबा थौदांग लौदुना लाखि अदुबु चाही असिगी मेथा लोइरकपदा थोकिबा इसिंग इचाउना मरम ओरगा फैक्ट्री असी इसिंग थुमजिनखिबदगी चाही अमगी योननबा थंबा सेंग अमदी फौ सिंगसु मांगताखी फैक्ट्री की मशीन सिंगदी इंश्योरेंस कवर तौखिबना सेमजिनबदा अवाब ओइद्रे अदुबु रो मटेरियल सिंगदी फुगतनबा सेल लेतबना मरम ओरगा बैंक की EMI थीब ngamdabana NPA tare factory hingat hanba ngamdabadagi awaba thengnari asida bank da guarantee thamkiba lam matlagani haina pirakpa pressure na maram oirga hena awaba mayoknare mahusagi khudong thiba thodokna maram oirga awaba taraba entrepreneurs singda lengakna amukhanna hogatpa yananaba tengbang pibagi khudong saba leirabadi rima food tasu mating pangbiu haina appeal tawki punsi amagidamak punsi amana kathoklaba I haiba mingtholgi makhada Regional Institute of Medical Sciences RIMS ta EP bagi thorom ama pangthokre pangthokhiba I katpagi thorom asi miyamgi thabak hana tawjaramba sing hojik active oina saruk yaba ngamdrabsu khul ngakliba singi aso open yorakpa matamda igi watpa layakpada mateng oinerba pangthokpani matung tarakpadasu I katpagi thorom sing leptana pangthokani loinana lamdam asida thokliba irang asi mara tatharakpana miyam awabagi pankhai lansilakle masi lamdam asida leiba miyam gi mihut sing asina chief minister loina oibagi wakhalon amada leibana oirakpani maram asina mihut singna lamdam asigi chief minister asina paikhalakliba thabak thorom asida amatta oina mateng pangsinduna waroisin purakna naba honabiu haina hanagi mahiroi lup amagi president su oiramba N Sanahalna phongdokhi tha sigi tarane thoigi numidang wairamda singjamai waikom lekai leiba Kawapat Multipurpose Cooperative Society ki Secretary R.K. Ranjan gi yum gi get sakhang daba singna bom thamjil lambagi thowongbu yaningdaw phongdok laduna ngasi Kawapat Multipurpose Cooperative Society ki member singna Kawapat ta wakat mifam sathakre wakat mifam aduga mari leinana society asige chairman W Manglem na hai society asige secretary R.K. Ranjan gi yum gi get che amada KCP haina tharga bom thamdilamba asi laibak thibani matam khara internet thingjilingai manungda RK Ranjan gi WhatsApp ta lupa lakh manga gi demand torokpa kanano karino haiba amata haidaba asi laibak thibani Manipur gi hojik oirba issue amadi thokiba ising ichauna maram oirga pat asida nga farm Nepal leirabasu society asigi fan nil chatuna leiribani masigi account statement chil law singna yenge harbasu yagani masi phawbuda farm Nepal leiba farm amana tahi amada lakh manga gi income lai haibana singba calculation kaya paduna group asida sel gi demand tauri society asida punna sinmi ngakta oiba member chaniga mari leiba asisu income amata laktabana member singna chahi amagi oina supnagi lupalising ani khaktamak piduna society asi yamna wana leibani society asin development taunana bagi damak thabak kharap tawbadasu madugi income adu kadai dagi lakpano haiba yauna investigation amadi wahang kaya hangbana society asi mutpayana leire society asigi members singi manung dagi pau pitok pisin tawrabra haibagi achauba wahang lakle hojik society asina wana leiringai amadi Manipur gi tangdu leitadaba fiam ama mayok naringai sel gi demand tawwa si matang sade karigumba irang asina sapharak laba
amadi society asira khara safaraba matamda kanano karino haiba thidoknaraga angamba mateng pangnasi haiki Universal Friendship Organization UFO Impal West Headquarter number 1 Langtawal Puramakong Battalion gi manung chana leiba maitai huyan lanlong Sintam Sanglen Sajal Academy UFO Hawam Marak Singtham Laikai Branch ki Kontra Suba Rising Day ki thorong asi achamba thorong amaga loinana pangthokre thorong madu Khongthang News ki editor Wangkhemcha Dhamena Ibudo Pakang Bayek ba Malem gi Firal Singkat Pagaloinana UFO gi members sing na Malem gi Firal gi mafamda ikai kumna ba utki Thoram aduda organization asagi general secretary branch ki maru oiba mioi sing amadi mafam kayadagi lakpa members sing na saruk yaki Nisagi mayai na laichuraba singbu afaba lambi da purokna na bagidama numit nifungani chupna pangthok kadawa free detox camp ama pangthok nanaba thorang tore masida maru oina sel thumgi khudong chadraba singna khudong chaba lobiu haina Union of Treatment and Rehabilitation Users for Social Transformation Utrust na pangthokli Hiram masiga mari leinana Manipur Press Club ta pangthok kiba pawgin from amada Utrust ki president S Hirojit na hai trust asina hairiba thorang asi paikhat nanaba Social Welfare Department da haijurubada department asigi director ngangum utamna harauna yabirak pagidamak ta thagat pa phongdo I pangthok kadoriba program asi imung manunggi phibam sadraba kayagi damakta khanduna singedaba ni mioi chahumgi target ta pangthok nanaba haijurubada chamaga marifudra humdoigi ayaba social welfare department na pirakle masida social welfare na certificate piduna laikhraba rehabilitation center singda khudong chaba si lobu yagani hairiba rehab center sing phamung yangkai leibi oina mioi manga amadi phamung kontra gi mioi ahumgi elot tawgani loinana pangthok kadorba program asibu lengak na yabirak pa haiba si nisana laisuduna leiriba singbu yaifananaba afaba maramda laknanaba hotnabada lengak su chawna saruk yai haibani masida trust asida register tawwa tawdaba tidana social welfare na sakhanglaba rehab center singna su khudong chaba asi lobiba yagani asiguma thorang ama paikhatnaba haijarubada lengak na harauna thabak paikhat nanaba ayaba pirak asigidamak thagatli phongdokhi si matangda ena khani contact to ngole represent nan su pi kramni su club su kramni number of user so regular nan to take to bi agani si kulung sa sa nam do bi nupi lising marup Nulima lingkhat kiba chahi yangkai surakpa golden jubilee thoram tungi mirol gi dama haiba thimda Bisnupur leiba kiamba ningsing sanglen ngasi pangthokre thoram aduda Nulima gi president Laurembam Nganbi nupi samaj gi president TH Ramani amadi Pandam gi president Dilip Yunamsana athoi mithunglen oina saruk yakhi thoram aduda Nulima na hojik phawbada kunai asi kannanaba hotnabada lorkiba Thaudang singi maramda wangang duna saruk yakiba sing punna nexing minakhi amadi Bisnupur district laiba kathokpaga loinana mathau tawriba pawmi sing loinana tongan ba lup singi mioi kayada lengyan yanduna amadi khudol piduna ikai kumnaba utki thorom aduga mari leinana Laurembam Nganbina phongdorokpada India lengakna Manipur gi phurup singbu divide and rule policy tawduna namthananaba hotnarakpada lup asina iramdam kannanaba atoppa lup kayaga kanna honakhi ngasisu khunai asigidamak lup asina lepli aduga hojik oirakliba fiom asida iramdam asi karamna ngakthoknanaba lamdam sigi imasing pusin bachangi lamdam sida pokhibi lusingbi kayagi I chelibi masa masuni khangna aikoi section na honasi haiki
para tampinabagidamagta mima aikoina khudum chingaga khangchet setlaga aikoi ngaiduna leiri haibase government animanga khangadabani haiba wafamse thamjabaga loinana manipur gi mi khudimak maning hanbiganu aikoi punamak imale bak ngakadabani aikoi loinabag imale baki damakta kathogadabani aikoi punsinji haiba wafamse thamjaraga tensinjari Indian Ocean France की territory Moyote cyclone Chidona yamna satina yerakre pung the kilometer chani ke kunma yang banongli nusitna akan ba nonggal loinana ithat aduda yairabada yamdrabada miyoi tramathogi punsi lomkre asibi masing hengalak yari hari French President Macron na haikibda Moyote gi miyam gi damak France na lepdi firefighter chaniga yankai amasung security personnel sing mafam adu tharagani miyoi kradi hanana thungkre hari France ki interior minister Bruno Retailleau na haikibada matam khragi oina sabayum pun mangta kre hospital report ki matung inna miyoi taramatoi sire chaniga niputaruk na asopan nangkre AFP nadi sikhibugi masing taramari ni hari Madagascar gi awang nokchup talaiba Mayote ithat asi one man island Grand Terra amasung apikpa ithat singna sabani ithat aduda leiriba miyoi lakh ahumgi ayamba yum mangtakre electricity water amasu internet fangkidre potchai puba military transport plane ama government thakre maduda emergency workers singsu yauki acting French transport minister Francois Durobrena haikibada Pamanji airport chu sokpada yaure sanabugi pau The Morning Star Association na sinduna chatliba chahisigi hokiba November kontra dagi hauduna lining tho lampak thang khunjem da chatharakiba mari suba lining tho trophy open tennis ball cricket tournament ngasiloshin khre final match da MSA khunjem ga KNK Kaibulga sanabada MSA Kunjemna run tratruk thoiduna tournament ki mapu oikre lochin bagi thoramda Manipur lenga ki education SK director Samagra Shiksha gi state project director L Nandakumar IT NIC gi deputy director L Sarat retired SO L Gorkishore retired MPS officer L Sachindra adult education gi deputy director L Rajena Athoiba mithunglen sing oina saruk yaki loishinbagi thoramdu MSA Kunjem haudok piramba layo khraba club ki founder member sing da laisu katuna ikai kumnabu utki loinana saruk yaki club asi linkhat pada thodang lokhiba laikai gi ahal sing bu khudol tamduna ikai kumnabu utuna haudoki loishinbagi thoramgi saruk ama oina sahi nipu handball singi exhibition match amasu pangthoki amadi final match da MSA Kunjamna run chama kulumdoi wicket taret aduga KNK Kaibulna run chama ga somna taret wicket nipan pangduna MSA Kunjamna thoiki makok pathang taraba singda cell citation amadi trophy sing mana oina piki tharonga mai lenana L Nandakumar IS na pongdok kibada India da khwaidagi chawba market si film industry ga cricket ki industry ganani Maramasina thangi miyamna cricket asi khallaga sanaba asi tungda yamna faba oigadaba mityeng sanba oi masi yamna fai maramsina mayam punna cricket ki iho asi sembat asi masina national new education policy gi oinasu horakliba mahiroi singda kanaba piba soidara ngamlagani haiki Sunday FC Manipur Sinduna Lamlong Thongkhongda leiba artificial turf football ground chatariba Fourth Master Dr. M. Manautun Singh and Chandrasakhi Devi Memorial Football Championship 2024 gi ngasi sanakiba ahanba match da Upsa FC amadi FLAK FC anina lamba taunakibada FLAK FC na UVSA FC bu goal ani amada maithiba pikre loinana ani suba match da VFC amadi TBSFA anina akan belamba tauna kiba match aduda tim ani apiba matamgi manungna goal channaba ngamdaduna draw shatkre
Manipur Kang Association की बेजंग मखादा वालिदा वबगाई अमसुंग हियांगलम अमदी वबगाई कांगखुद ISAWK न सिंदुना पांगथोकपा 63 सुबह चुरचान मेमोरियल लीग कम नॉकआउट ओपन कंग टूर्नामेंट की मपू क्लासा कैनो की टीम एन ओइक्रे टूर्नामेंट असिगे ngasi sanakhiba मैच फाइनल मैच ता हियांगलम अमदी वबगाई कांगखुद ISAWK अमदी क्लासा कैनो की टीम ए अनिना सानकी सानबा अदुदा अहानबा हाप्ता ISAWK ना पांजल अनि अमदी क्लासा कैनौना पांजल तरामंगा ओइकी अदुगा अनिसुबा हाप्ता ISAWK ना पांजल निपान चलगा क्लासा कैनौना पांजल तरामतोय ओइरगा पुन्ना पांजल कुंतरुक तरादा क्लासा कैनौगी टीम ए ना माई पाखिबनी अरोइबदा मरोयपो अमुहन्ना सलुंगफम द महरोई खुनगाकपा अमा कमांडो ना नोंमैना कापतुना हातखिबई मायोक्ता वकत मिफम अमदी लंबी तिंगबई खोंजंग चंगसिनख्रे गुरु पूजा की थौरम पांथोख्रे कुकी नार्को टेररिस्ट सिंगना लांदारकपदा लेखिद्रबा थौव मरिगी निंगसिंग खुबम सोशल वेलफेयर मिनिस्टर हाइखाम दिंगोना माइखोम हांगदोख्रे लोइनाना 4th लाइनिंग थौ ट्रॉफी ओपन टेनिस बॉल क्रिकेट टूर्नामेंट ngasi लोइसिनख्रे ngasi gidamakta di paudam pijaba mata asri loisinjare mejang tabirba khwai punopo amuka hanna khurumjari